ngasi numidawiram phongkiba pauniko pause degi maru oiba pau khara khagasaraga miyamda khudo damjige Prime Minister ki America ki khongsa ase India ki global journey da asaba khongthang amani Prime Minister Narendra Modi ki America ki khongsa asina malengi oiba stability da asaba mating ama oiregani haina Manipur ki Chief Minister Nangthoma Berena phongdorakle Prime Minister Narendra Modi ki United States of America ki khongsa asiga mari lenyana Chief Minister Nangthoma Berena maki X account da video ki khutangda thagalakpa warol amana hai Prime Minister ki America ki khongsa ase India ki global journey da asaba khongtha amani miyeng sana uba ngamba Prime Minister ki lusingba makhada India amasung America ani ki marakta anova bilateral relation ama sagapagolonina mahausaga manadaba global landscape ama semlagani malemda hauji oiriba technology ki phibam asida India na Green Inse collaboration dagi hauraga semiconductor gi technology da maru oiba thawdang lawbagi asabo pida ama kanmangamlakki atomic energy artificial intelligence biotech amadi quantum computing da America ga kusamnadana innovation gi anawalamai ama Indian hangdopangamlagani amaramda culture property agreement ama ihan hanba oina khuyek pidina leiba asibu masak takpada asabo land ama oiriba artifact janiga mawdraga taret amu han India da khusinarakhrai thong asina Prime Minister Narendra Modi na leiba asigi inakulaba culture heritage ki dama kadai phawba kathokpa amaga lonina thabak tori haibadu mayek sengna takli United States of America na nauna khusinarakhpa asina Indo-Pacific Economic Framework drug trafficking amadi MSMA ki sector de India na lawriba thawdang asi hena maru oirapga lonina ahamba global economy ama soidina ohelakpa ngamlagani hanasu Chief Minister gi waru adina makha tarakpa pauda maite ripune human rights activist bablo loitongbangi matakta sirakliba maralsing amadi mahaki punsi mahaki imung manungda piriba tracks singi matangda sengdorakli maite ripune human rights activist bablo loitongbangi matakta sirakliba maralsing amadi mahaki punsi mahaki imung manunggi miyoi singda thamliba tracks sing asigi matangda sengdo warol thamlakli Human Rights Alert ki Executive Director oinasu thaupuriba babro loitongbanna sengdo warol aduda palaklibadi September ki tang 13 gi ayukta miyo yankairom maki yumda lakna mahakna miyamangna tholakpa tarabadi maki mafamda thoaningdaba thodok tholakpa yai masida natana mahaki imung manungdasu tholakpa yai haiba video clip ama sandorakpa thengnare bablu na makata na hai ma kanagumba Kuki lalaruf amataga samnakhiba leite amade sel lauthok lausin tongnabagi wafam leite maitei ripuna palakliba meki mon kaubinupi amabu kangkhar ki haba wafam adugi matangda sengdol aduna nupi adu Norway machani horofamdi Brahmagi Buddhist amani hariba nupi asi mahaki bisa matam loraba fawba Manipurda leibagi marada phaduna hauji Imphal jail amada leiribani nupi aduna tafam khangduna leiruba aduna maangna mateng pangluba khaktani amadi ma human rights alert mateng pangbinaba sangjarakibani hairi nakal amaramda mahana naga Kuki amade maitei ching yawba mifam ama sili hariba fam adubusu yaningdaba phongdoraduna hiram aduda mahak yawkhiba leite mahna yawba haibabu Manipurda khundaminariba kangluk khudimaki marakta ingtapa amadi mausagi punsida hanjilaknaba khaktani hairi makha tarakpo oina kangleipaki meragi pause degi maru eba pau khara khangasaraga miyamda khudo tamjige Kuki jo MLA tarana Manipur thuganaba honaraba fawbada lemhauriba MLA minister sing ngasi fawba komai yengduna leiri Nando Luwang Kuki jo MLA tarana Manipur thuganaba honaraba fawbada lemhauriba MLA minister sing ngasi fawba komai yengduna leiri Kuki jo MLA tara singgi marakta yauriba minister sing adubu pham lauthoknaba lemhauriba MLA minister sing na yamna kana taksimbam thoi haina amukogi president Nando Luwang na phongdokhrei wafama singasi All Manipur Craft Organization amukogi miyeng makada Imphal East District ki United Craft Organization na sinduna Kurai Ningthaubong leikaida leiba Puri Puraba Community Hall da state level open patriotic song competition lisinganigi sumna kongamari amadi hulngapal singbo ikai khumnajaba oina ikasaba haiba wakhololda blood donation camp ama pangthokhiba thoramda amukogi president Nando Luwang na phongdokhibani sama kungani pansuba lamyambe irabot ningsing tharamga mari lenina pangthokhiba tharam aduda Nando Luwang na makhata na hai ngasi September kungamanga asida amukogi miyeng makhada Manipur gi mafam kayada lamyambe irabot
ꯅꯤꯡꯊꯧ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯦꯜꯍꯟꯕꯅꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ, ꯍꯧꯖꯤꯛꯅ ꯀꯔꯤ ꯊꯣꯛꯂꯤ ꯑꯃꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯆꯠꯄꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ MLA ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯃꯗꯤ ꯃꯇꯦꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯨꯝꯃꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯇꯧꯈꯤ, ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤꯖꯣ MLA 10ꯅ ꯐꯣꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯂꯦꯝꯍꯧꯔꯤꯕ MLA ꯃꯤꯅꯤꯁꯇꯔ 80ꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤꯖꯣ ꯃꯤꯅꯤꯁꯇꯔ 2 ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯗꯁꯨ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯀꯛꯅꯕ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯁꯤꯜꯂꯕꯁꯨ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯂꯧꯈꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯝꯍꯧꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯆꯦ ꯊꯥꯡꯕ ꯋꯥꯐꯝ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯅ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯊꯧꯗꯥꯡ ꯑꯃꯠꯇ ꯂꯧꯗꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯖꯣꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯈꯛꯇꯅ ꯂꯥꯜ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯄꯣꯄꯤ ꯊꯥꯔꯤꯕ, ꯂꯣꯛꯂꯤꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯊꯥꯔꯤꯕ ꯑꯁꯤꯁꯨ ꯂꯥꯟꯗꯥꯔꯛꯄ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯤꯜꯂꯛꯄꯒꯤ ꯃꯔꯝ ꯑꯁꯤꯅ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜ ꯍꯔꯨꯞꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯂꯥꯜ ꯍꯧꯅꯕ ꯃꯇꯦꯡ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯨꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯟꯗꯥꯅꯕ ꯀꯨꯀꯤꯖꯣꯁꯤꯡꯅ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄ ꯊꯦꯡꯅꯅꯕ ꯆꯪꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯀꯌꯥ ꯄꯤꯔꯛꯂꯤꯕꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯏꯔꯥꯡꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯅ ꯑꯐꯁꯄꯥꯒꯤ ꯁ꯭ꯀꯣꯞ ꯔꯤꯚꯤꯅ꯭ꯌꯨ ꯇꯧꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯤꯁꯦꯜ ꯄꯥꯋꯔ ꯑꯦꯛ 1958 ꯔꯤꯚꯤꯌꯨ ꯇꯧꯒꯗꯧꯔꯤ꯫ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯅꯗ꯭ꯔꯕꯁꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯏꯪ 2022ꯗꯒꯤ ꯍꯧꯗꯨꯅ ꯑꯌꯥꯝꯕ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯐꯁꯄꯥ ꯂꯧꯊꯣꯛꯈ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯟꯁꯤꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕ ꯈꯔ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯦꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯣꯞ ꯑꯗꯨ ꯔꯤꯚꯤꯅ꯭ꯌꯨ ꯇꯧꯅꯕ ꯂꯦꯞꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯑꯐꯁꯄꯥ ꯑꯁꯤ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯁꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯂꯣꯏꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯆꯠꯅꯔꯕꯁꯨ ꯏꯪ 2022ꯗꯒꯤ ꯍꯧꯗꯨꯅ ꯇꯝꯄꯥꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯗ ꯍꯤꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯄ ꯑꯃꯗꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯃꯁꯨꯡ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯈꯟꯅꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯂꯩ ꯑꯗꯨꯕꯨ ꯇꯝꯄꯥꯛꯇ ꯑꯦꯛ ꯑꯁꯤ ꯂꯩꯇꯕꯅ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯠ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯗ ꯍꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯃꯍꯩꯔꯣꯏꯅ ꯑꯁꯥꯝꯗ ꯂꯩꯕ ꯀꯥꯔꯃꯦꯜ ꯁ꯭ꯀꯨꯜꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯍꯩꯔꯣꯏꯗ ꯁꯟ ꯊꯣꯡꯕ ꯄꯤꯖꯔꯝꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯔꯥꯅꯤ ꯀꯥꯃꯔꯨꯠꯇ ꯂꯩꯕ ꯀꯥꯔꯃꯦꯜ ꯁ꯭ꯀꯨꯜꯗ ꯀꯨꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯟꯆ ꯕ꯭ꯔꯦꯛꯇ ꯁꯟ ꯊꯣꯡꯕ ꯕꯤꯐ ꯀꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯖꯔꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 18ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯉꯔꯥꯡ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯗꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟꯗꯕ ꯑꯁꯤꯒꯤꯗꯃꯛ ꯄꯦꯔꯦꯟꯠꯁꯤꯡꯅ ꯔꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯔꯤꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫